Meeyam gi mihut oina vote ka khraba MLA singna Meeyam gi punshi amadi lan-thum ngakpa ngamdrabanina MLA sing amadi CM Yaona Khudaktagi political party Singdagi Resign Tougadabani haina loop 12 gi wangangloi santana hakpamna phongdokre Kaisampata International Peace and Social Advancement IPSA gi mayai loishangda pangthokpa pau gi mifamda santana makha taraduna jiriwangi thaudokta kuki militant singna pikliba angang yauna miyoi taruk tekta kaidana thadorakna ba appeal tawkhrabasu khanghaudana makhoi taruk leikidre haina phongdokna rakre masimak thamoi sokna nuaitaba fawi kuki militant singna micham hatlaba fawba Manipur amadi center da leiriba Lengakna, Kuki militant Singbo terrorist Amani haina laukthokpa ngamdriba karigino, Meeyam na vote kahan kiba MLA Singna, Micham Meeyam gi punsi lan-thum ngakpa ngamdrabanina, state asida leiriba political party Sing, kari tauraga leigadoribano, masana khangna political party Singdagi fam thadokadabani, Meeyam na taksiliba asida fam kolaga leirabadi, political party Sing phibam tarakloi, Juntara nipan gi thaudoktagi hena sathiba phibam lakani haibasi, political party gi mihut Singna, khangadabani haiki, amaromda, Manipur amadi center lenga ki makhada leiriba loishang khudingmak Meeyam na boycott tawminasi Meeyam na lawrakpa warip sing amadi Meeyam gi ihauda loop 12 na sawatkani haiba wafamsu santana phongdoki National political parties singsi akoi gi Manipur gi oiba issue regional issue amadi hojik leiriba conflict si makoi phasana understand tawde aduna akoina national political party da yausal laga leirakanda government of India ga akoi ga Manipur gi situation sigi matangda negotiate tawbusi akoi matik chade mayam ding asi bawda tawrei sida force thajalakpa aspa thamjalakpa adagi atopa mawongda akoi da miot minoi chatharakpa akoi gi problem ju solution tawnawa porakpadi laidana hena akoi gi marakta indigenous people ga akoi gi marakta divide tawthokibagi mawongda hena chatkhay aduna akoi na appeal tawjani di Meeyam na matam piri ngai sida ngasi maru bire Meeyam ji khoisauna ba Meeyam ji uji phibam mama taraktre akoi gi control Meeyam ji isa gi apamba pen da phongdokna rakpada akoi gi lengak sida lengak ki mawong ji tarawoi dore aduna ya akoi na haini di huji leiba position sida national political party mayam gi manungda yauriba pa member mayam punamak resign tawraga Manipuri oiba apunba phireba ma lawmi na bagi tanjado adu matamdo chapchana oire habise